ꯆꯥꯛꯇꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯆꯨꯗꯤ ꯄꯨꯔꯥ ꯐꯖꯔꯦ ꯆꯥꯔ ꯈꯪꯒꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯗꯨꯒ ꯁꯤꯒ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯂꯩꯔꯦ ꯊꯕꯤ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯃꯥꯏꯔꯦꯟ ꯑꯉꯥꯟꯕ ꯂꯩꯔꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯦ ꯍꯥꯎꯒꯗꯕꯗꯤ ꯃꯑꯣꯡ ꯃꯥꯜꯂꯦ ꯆꯥꯔ ꯈꯪꯒꯅꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯌꯥꯝ ꯆꯥꯕ ꯍꯧꯔꯦ 하오나 어머 심지 카야게 그러면 하오나 곧 언니 생일이야 뜨면 mày ngon mình trời wow đi lấy thế nào 야 모럭띠 와우 다해 삐양가랑 다
Sihe, mukhamna. Ốc nó ốc, mọc xà vào đây. Mọc là mọc xà mình rồi. Ma'am chaba lojare. Video sibu nungwai bibata di like, share, subscribe to biramu. Ma'am mathang damu video mu unarasi. Bye bye.